Lakhipur online pathok saba December ki tang kuntra ningthau kaba numit ki Khomjinba Pao tabirase ahanbada maroi Pao saknai raba sumang lila ki aiba amasung meitei puya gi wari liba chana lukhoi leikidre angang singi saireng thiba hendana bagi thoromama kasar bina kandi da pangthokre South Korea gi plane ama khudong thiba thoktuna miyoi chama ga mudra ma pansire Manipuri Benevolent Society Silchar ki Anuba Thausin Lupsim Kre YMCA ki Lakhipur branch mapung phana semle Sagnai raba oza Surendra Singh Hazarina leikidabada awaba phongdorakle amasung leikidaba ahalaman singbu ningsing minabagi tharomama kasar ranipur da pangthokre Haujik mapung oiba pau tabirase Sumang lilagi sagnai raba iba playwright columnist amadi Meitei puya gi wari liba miyamna chana lukhoi haina khangnariba oinam tunal meitei ngarang ayuk masagi anaba amana maram oiraga Imphal East ki chana mayai lekai da leikidre leikidaba matamda masagi chahi humbudra manga sukre mahangna iramba lila chama gi yangkhai gi mathakta Manipur amadi Manipur gi mapanda miyamna hojiksu pamna ne yengnari Manipur State Kala Academy amasung Manipur State Sumang Lila Council na sinba Manipur Pumbagi Sumang Lila athoy ehen tanabada mahaki lila script 35 best script ki mana phangkre mayam na khwaidagi pamnana yengnariba mahaki lila singi manungda kaisam thongi thoibi Sabi Sanu Express Miss Sangbanabi Jod ki kolu nongan ki draba ahing panbayai mahangna thambiramba atai khudol singi manungda panbaya basingde charai huimadon drama Igi nong sumang lila Sanapat ki tharik tha sumang lila Changning lairembi laichetlon hotel boy radio play Sagnai batara nithoi punsiwari loinana feature film script oina kaisam thong thoibi Sekmai Turel Borauchi Pacha amati nungsibi asina chingbani Mong phamse chiraga poloi phamse lamyai kachin phum kowe Machi yawnana ba macha lairagana laire laitaragana manau sina uraga chatli base kayama da hapaga chatli base nupi urzi aya macha nupa poke na nupi na dipu ya da ai bu popa matamda ai sauna ba yorokada awa ba kongai kaya khang adi palim iman sibi ima Imagi laman simbo na nasa ay nangasidi palingi laman simbo na kumlang laman simbo na mong kamimay kay tam na nasa nasamunang ganda hapaga pujagi ko palim imagi samunang ganda nasa naki Masih tong iyong ko Hãy hành động, ra số, ra chỗ này, hành động nè. Masih ansidi. Manipuri Sahitya Parishad Assam gi binakandi masana sinduna sereng thiba hendana bagi thoromama Midas English School binakandi part 2 da ngarang pangthokre thoramda ayekwam surjamukhi president binakandi masa Jangamayum Mohan Singh president Singirbon masa amasung Arambam Gaurgopal retired postal superintendent na mathang sitna mipamapu athoiba mithung amasung ikai khamnajaba mithung sing oina dais tapamki competition asida tongan ba school sing dagi Mahiroi Yangkai Mari Romna Sarugyaki Henda number sida Mutung Gracie Class 6 Midas English School na ahan babana Sabana Abdul Hay Class 7 Midas English School na Anisubamana aduga Thaudam Gaurav Class 6
Jogai Mudura Emi Schoolna ahum suba mana phangki ahanba mana lupa lising ama asi arambam gorgopalna katpirakhi aduga ani suba mana lupa chatret na Kumukjam Bidut Proprietor TBS Elina amasung ahum suba mana lupa chamnga Manipuri Sahitya Parishad Binakanti Masana katpikhi Hendana basida Yengkhom Raj Bihari Retired Associate Professor Nehru College amasung Moirang Mayum Biswajit Principal Midas English School na Jalsoi bikhi Ahanamuktada Mayamu Khurumjari Aigi Ming Mutung Gracie Aiha Midas English School la Class 6 Tamjari bi Chatri Mani Aingasi Dr. Lamabam Kamala Iba Sayang Ama Mayam the Kudol Kamjaramge Sayang a Sigi Mingi Maitei Chanu Matam Kui Nagitunda Lingsi Lagle Ima Maitei Chanu Maitei Sahitya Mandir Manunda Yendai Thanna Lehapuna Kalusi Magi Kuyada Laitinabagi Damakta Nati Atapa Umanga Jakadaba Nati Awanga Upalka Kadaba Inak Nakpada Kutna Lama Hamba Thirusi Pukning Lakonda Pukning Lakonda Satpa Lerang Hectuna Lingjil Manabagi Langna Linguna Kangbakan Bagi Yendai the Haptuna Kalusine Imagi Kuyada Legi Mandir Sarusi Imagi Pandi Yotki Mandir Mangadaba Kolhin Karaga Pandi Nungi Mandir Lukadaba Matamgi Ichil Manunda Pandi Cheki Mandir Wanga Sarga Amutang Manduna Lega Matam Kuina Sarusi Legi Mandir Sabana Abdul Hai Oza Amadi Mayam Punamuku Khurumjari Aigi Ming Sabana Abdul Hai Kawi Ai Midas English School gi Satrini Ai class 3 Shubi Tamjari Ai ngasi thije gaduba sayam asina Maitai Chanu Sengasi Bulang Bipuming Dr. Lamamang Kamal Singha Maitai Chanu Matang Kuinagi Tungda Lensil Lakle Ima Maitai Chanu Maitai Sahitya Mandir Manunda Yenda Thana Lehaptuna Kalusi Ima Agi Kuyada Laithina Bagi Damakta Nate Atha Umanga Sakadaba Nate Awang Bopala Kagadaba Ina Nakpada Kuna Lamba Fangba Thirusi Punging Laikonda Punging Laikona Satpa Lerang Lehetuna Lingzen Manabagi Langna Lenguna Khang Bakan Bagi Yendai the Haptuna Kalusine Imagi Kuyada Lagi Mandir Sarusi Imagi Pande Yoki Mandir Manga the Kolhin Karaga Pande Nungi Mandir Lukada Matangi Ichel Manunda Pande Cheki Mandir Wang Saga Amatam Manduna Laiba Matam Kuina Sarusi Lagi Mandir Takhanaba Matangi Itak Matakta. Thank you. Ahana Maktada Mayam Punamaktu Ikono from Jali Amasung just Simbu Ikono from Jali Amasung Chief Guest President Guest Honor Simbu Ikono Jadunu from Jali Aigi Ming Taudang Girl Singa I class 6 Tamba Samahiro Yamani Aigi School Ming Jogamutra Middle School Aina ngasi tijaga dauriba sayang ngasi gimingdi Maitai Chanu sayang ngasi lamabang kamal na ibani Maitai Chanu matam kui nagitungda lengsil lakle ima Maitai Chanu Maitai Sahitya Mandir Manungda Yendai Thanna Lehaptuna Kalushi Magi Kuyada Laithina Nabagi Damakta Natte Atha Pumanga Chatkadaba Natte Awang Bopal Kagadaba Inak Nakpada Kut Lamba Pangba Thirusi Punging Laikonda Kuning Laikona Zat Kalerang Hectuna Nijel Manabagi Langna Lenguna Bang Makanbagi Yendai the Haptuna Kalusine Imagi Kuyada Chukpajana Asok Ningtina Seho in a Langba Asum Mathoram Parem Satra Singi Angang Singi Damakta Oja Singi Damakta School Singi Damakta Kanbi Raga Aigi Literature Aigi Language Aigi Culture Aigi Inat Haina Kanbi Raga Vinakadi branch MSP Assamna Sumana Tharang City I Tagachabagi language Lajadre I Amuhana Tagachay. Masiga Suma program si ako Tindana but currently Manunda during very short period because Singapore longer Suma program Amakana Sinja Gani Hydasi ako promise Khomjari Long the show time to time Suma program Simbi Angan Sri encouragement Regional Indigenous Forum for Peaceful Coexistence RIFCO Manipur na silangduna Manipuri Sahitya Parishad Assamgi lakliba term asigi
President famgi election da mai pakraba Dr. Puris Abambir Manibu haraute ama phongthokpagi tharomama Manipur Bhavan Guwahati da December gi 19 da pangthokre tharomasida Khema Mayum Dilip ex-president Manipuri Sahitya Parishad Kamrup District Committee na mipamapo amadi L. Tampok Vice Chairman Ripco Dr. Puris Abambir Mani Oja Anisu President Member oina Dais Telengsin ki Assam gi tongan ba CSO singi mihut singsu sarukja ki Ripco gi maigei dagi Dr. Puris Abambir Mani bu ikai khomnaba utpoina lengyan fi amadi diary kudol tamki loinana lakiba mihut kudingmaktasu Ripco na lengyan fi amadi diary kudol tambiki Assam gi maigei dagi su L. Chingthang Komba Vice President Central Committee Uma Laisram Buddhachandra General Secretary Uma KDC nasu Oza Birmani amadi Ripco gi member singda lengyan fi kudol tamki Thoromasida Ripco gi Secretary General Oza NC Kumanna Manipur gi mapanda leiriba CSO mayamna kusamdana chatminaduna Manipur gi hojik mayok nariba awaba kaya sigi positive oiba waroi sinama laknana ba honamina si haiba wapam thamki haina Guwahati dagi phangba pawa sina hairi South Korea gi plane ama kudong thiba thoktuna plane adu da tonglakiba mioi chamaga marphuma thogi manungda mioi chamaga humutrama pansire Jeju air flight adu gi ngarang kudong thiba thokkiba duda passenger chamaga humutra manga aduga crew member mari leikhitabani Makhogi manungda crew member anidi hingauki South Korea lengakna January gi tangmari phawba jati gi awaba phongdokna na bakhangan khre panba yai Jeju air flight adu ngarang ayu Bangkok tagi pairaklaga South Korea gi Moan International Airport ta tarakpa matamda kudong thiba thodogadu thokkibani Manipuri Benevolent Society Silchar gi chahi gi miphamlen loinana anoba thausin loop semkhre December ki kunma panda society asimaki office holda mihut kunmanga na saba lisingani ga kunmanga dagina lisingani ga kuntare phawbagi anoba thausin loop semkre Saikom Komla Kantana mipama poiduna phamkiba mipamaduda Kangawam Santi Kumar amadi Dr. K.N. Channa mithung oina lengsin biki Nauna khankraba thabuba sing adudi President ta S. Subankar VP oina Y. Prafulo amadi W. Joy Kumar General Secretary da A. Chanmani Assistant General Secretary da Dr. Khomjinba Raju amasung K. Anand aduga Treasurer da A. Nitenni Advisor Singdi Kangawam Santi Kumar S. Komlakanta Dr. K.N. Chan Dr. S. Haridas W. Dhananjoy K. Hemanta L. Horilal R. K. Kopalsana T. H. Monindra Dr. K. H. Dhiren Advocate H. Babuna Legal Advisor ne Aroibada Mayai Tangbal de Lengsin kiba Oja Singna Society asiki chakot thaurangi matangda mamal leraba wafam kaya phongdokna ki Ngarang Kasar Sribar Karong GP Office da YMCA gi Lakhipur branch mapung phana semkhre Hairiba branch sembagi mifam aduda YMCA Central Committee dagi President Roman Luang Working President Rajesh Mangang General Secretary Roshan Irom Assistant General Secretary da Nongpok Anba amasung Rajmani Laitonjam amadi Publicity Secretary Nirenjit Jumkhaibam Saruk Yaduna YMCA gi Executive Body mioi kuntra humduna saba Lakhipur branch semkhre nauna semlaba branch aduki thabuba sing adudi President ta Joy Thiam Kamranga Awanglekai Vice President ta Roshan Wahengbam Kuman Secretary da Loingamba Mitei Sribar Siptila Assistant Secretary da Yumnam Boni Singirbon Haisnam Lekai Finance Secretary da Chandrasekhar Sharma Kuno Sports Secretary Kaisam Premjit Singirbon Haisnam Lekai amasung Sports Advisor oina Arambam Biki Fulartul Kuno ne Lakhipur gi Nis Rupai Valley Munsigram Community Hall da ngarang Muhammad Muhir Uddin na mipama poiduna Community Coordination Committee Assam gi mipama mafam khre mifam da Manipur da mamangi chahi dagi leptana chatharakliba irang amadi tangdu laita da bapibam asi waroi sinama purakna naba India amadi Manipur lenga ki pungning singsinki aduga loinana Kasar Gosaipur dagi Manipur da thiba phangdana leiriba Laisram Kamal Babu gi langla langjin puthok pina baso haijaki Thauram loisilakpada malemda leiriba mitei amasung mitei pangal thabak thauram kharada punminasi haiba wafam thamki Manipur gi irangda thawaina pontha pikraba mitei singidamak taibang mapuda thaunijaki loinana
Anobo chahi lising aniga kunmanga sina lakpada mitei amasung mitei pangal ichinilao nungsi chanana hingminaba punsi marel ama pangjaba oirakpa oisinu haina phongdok pinakhi thauramda laisang them nandababu thaunaujam ton singh Muhammad Faizur Ahmed Muhammad Mujibur Rahman Muhammad Chawbamia Muhammad Sajad Hussain chingba miyoi singna wangangki loisilakpada Community Coordination Committee Assam ki President Ningomam Rajitna miyamna lubasibu nungsibiu mateng pangbiu haisaki Manipuri Sahitya Parishad Assam KDC gi live member loinana khunai asigi sagnai raboja Surendra Singh Hazarina December gi kunipan da ikang khangaudana leiki tapada Kamrup District Committee na awa paphongtok pagi miphamama ngarang nongmaijing nimita Manipuri Bosti High School da pangthokre Manipuri Sahitya Parishad KDC caretaker body gi mipham body gi acting president W Helen Sarana miphamapur loinana Manipuri Sahitya Parishad Central Committee gi nauna president oina khankraba Dr. Puri Saban Birmanina Dais Taring Sinke Tin Kiba Miyamna Laikhidraba Oza Surendra Singha Hazarina Mitei Khunai gi damakta Taubiramba Thabak Thoram Singh Singtha Khibaga loinana Laikhidraba gi Thawai Mirelna Lairamlenda Ingna Chikna Leirunaba Minute Amatumina Leiduna Thaunijaki Amati KDC gi Maigedagi Mahaki Mungmanungi Awabadasu Saruk Jazari Haina GS Thongra General Secretary Manipuri Sahitya Parishad KDC Caretaker Podigi Cherol Asina Haire Laikhidraba ahalaman singbu ningsing minabaga loinana Marimata singa phaminabagi thoromama December gi kunmapan ngarang nongmaijing nimita Kasar Ranipurda ngariambam kunamhona silangduna pakthokre hairiba thoromasida Assam Public Service Commission loba CCE 2023 gi APS rank kunithoi da mai paklakrabi konom lomganbi loinana College ki Oja Singh Patharaba Oja Singh amadi atai masaknai ba ahalaman kayana thoromasida sarukjaki Thauramda Patharaba Oja ngariamba Madhuchandrana Thoromasiga mari leinana wapam kayamaram phongdok piki Tarana da tarakpa smaina phana dum chappaina isori khaya du kharmi atai makhata abadi mayam silorga ei dum haije gai family gi horpa adi ko yamung tona su kalangan bida khodol potami exam da SPP Thauramasiga mari leinana ei pre history wari kharatang akoi get together siga ei dum phungtok sage ngasigi khoi mayam punbagi thauramase ei gi iyamba yaima Assam Tripura tunana Manipuri culture North Sankirtan gi lamdang da sagnai ba oja bacha harga khangai maki macha nepa Mari Suba Gunamohon na ngasi thoramachi pangthokpani Gunamohon chi huje Indian Army gi Junior Commission Officer oidi aduga loinana ngasi thoramachi ga ekhogi ipadigi hora hairaga aduga Gunamohon gi ngasi mama gi mari digi galoina ba mandom chagi nupa mandom chagi masa sing akhoi ge punna khoi ngasi phambina ge get to ire se pangthokpani akhoi gi eibu pokpiramba khoi gi ahana che priyadas kore macha manga poye ahan che nupini ani subanupa ahum subanupa mari subanupi khai ge tom se ehak ni hei nupa ai gi yamba ahan ma si Matamdu da lairik lai suda mari matonda saraseti tonge matamdu gi kanpa exam da ayama paper da letter lokhi mini matamdu gi adu mahak se thabak torami hawjiti GGP hai hana IGP office ta thabak torami adu digi mathang ma se rajniti da pamak padagi rajniti chang hiduna matam amada akhoi gi block se Yamna Chowri, Anchali, Adu President Weremi, Matanga MLA Nirak, Indian Congress ki ticket Pangduna, Lakhipur constituency de Lepki, Labak Tivadi may liquor my team as Singsiga, my team Mari Lep Kiduna, Atopa community Nakaki, Bot Kajita, Kenarga, Atopamina Kaki, Mark Sina Puksaba, Macha Ohumni,
nupa ani ga nupi maga iyamba ahangi macha nupa si San and Mans English School English San and Mans College ta English ki wajah mi dagi Nehu de so Nehu University da Nagaland da English ki wajah inu thupra mi madui HS ta dona maiti mecha mayam Assam gi maiti mecha mayam ge manung da ahan da HS da class 1 da mahak phangmani general la mathang da magi makha da nupi ni nupi sing si asige phami se to khoi ta chau da pokpani neru hai secondary gi ojani mai nupa su ojani mahaki macha nupi ni lamngan bi ena handak Assam Public Service Commission gi APS ta 22nd rank ta APS phangna haji DSP one chagaduri se ekhoi gi tachu gi masune do hai hujik last ta egi iche hujik se phami ba egi iche se mahak se Assam gi maitei nupi singi manungda ahan ba MA ni ahan ba college ki ojani makiming ibetum bi kowi matam duga nupi lai su tamba yam kana chanaramde aduga koi ahanduna mabu lek tamhanduna asi college ke jawa na vice principal da ji college ki pothare adu mak agi gi ise sige muk macha ahum ni nupi an se ni haru college English ki ojawari ai bo popular period the side bese British period 27 years difference poina lakpuni matam dugi khoi gi kasar gi silcher gi som nong pok mai da matam du lai khei ba leram de matam du gi matriculate ni lai khei bai ta thirak ta ma bu khali adu ba ai bu popular ba han china akhoi mang da ji school lam le rise asi lam se khoi hanna landowner ne ngasi high school lam de gi higher secondary ba khoi nu na jam de gi koksing na nungsi ran biduna higher secondary ju ta han be ma ai am kan hona bne congress matam na ngam haute ai retire oi tum da na pi da dam ni ko na se ma na pi biram na higher secondary ai han se ma ki chada no da mathang lak se dum tung poi se hana chat pai na ina ishor de suni jari Amtanga hairo tije agi ming Dr. Laishram Bharati Singh, Head of Department of English, Nehru College Pelapul, and Academic Coordinator of the college itself. Koi ipu gi jumda ipu ben gi mai jumda lak pata se na munam de Khomjari ma'am ai ming lamngan bi singa koi ai ngasi ai na ma'am videos ma'am da so hai gi ai Ranipur da leiraga bubok ka leiraga preparation tau gya na adu yum do son da leiri yum sini aduna sigi area sidi yamna ai gi haidi aina preparation tau hiba matam da yamna lei gi mafam ni na yam nungai ngasi mam ton na sumaina get together tau base du hai All Jiribam Sports Association AJSN Sinduna Jiribam Higher Secondary School ki Sanabungda Chathariba Taranipan Suba and Horicharan Memorial Sub Junior Boys Under 15 Football Tournament Lisinganika Kunmarigi Ngarang Sanakiba Matcha SBYC Sek Bostina Sonapur GPSA bo goal Mari Amadamai Tipa Piki Matching Adu A Iboton Aziz Haider Iqbal Hussain Amadi Zabed Hussaina conduct Biki Tournament asigi ngasi nungtil pung 2:30 taba matamda Anandamoi Club ka CKC Chingdolikai ga sanagani. Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuro Massage Acupuncture, Acupressure, Sirodhara Massage na chingba, Chaukotlaba Mahusagi Layang Patap Singasina, Diabetes, Kidney Amadi, Liver ge Anaba, Paralysis, Sciatica, Spondylitis, Khwang Naba, Khu Naba, Nerve ki Anaba, Blood Pressure, Heart Disease, Brain Stroke, Nupi gi Laina amasung Nupa gi Hakchang Thong gi Laina, Loinana, Hakchang Sikpa Saba Amadi, Joint Pain, Layang Jari,
Masitasu natana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai. Lengsin birago Energy Healing Center Rongpur Park 2 aduga City Chamber na first floor Smile Market Central Road Silchar 1 dani. Advance booking ki damak mobile number 9395732456 number asida call tawbirak na maning singjari. Aroi bada maroi bapau amukhanna Saknai raba sumang lila ki aiba amasung meitei puya gi wari liba chanalu khoi leikidre Angang singi saireng thiba hendana bagi thoromama kasar bina kandi da pangthokre South Korea gi plane ama khudong thiba thoktuna miyoi chamaga mudrama pansire Manipuri Benevolent Society Silchar gi anoba thausin lupsem kre YMCA gi Lakhipur branch mapung phana semle Sagnai raba oza Surendra Singh Hazarina leikidabada awaba phongdoragli amasung leikidaba ahalaman singbu ningsingmina bagi thoromama kasar ranipur da pangthokre Lakhipur online YouTube channel gi pau sandok chaba nasigi oinadi matang asida loijare